Akashbani Imphal Thokchari Paugi Saktam Saktam Masida Tha Amarom Subna Sathakiba Manipur Bidhan Sabagi Budget Mifam Minority Tribes Singna Masagi Narki Thabak Thorom Pangthokpada Mating Wainaba Raizigi Budget Akanaba Senpham Hapkiba Pradhan Mantri Narendra Modi gi Man ki Baat Singtharakraba Maitei Pung Sembagi Lamda Saknairaba Khudheiba Saikhom Surchandra Singha Unaba Amasung International Women's Day Palanga Bari Lenana Akashbani Imphal gi Paugi Saktam gi Sarugama Oina Thobal Jila gi Paumi Soibam Bin Oina Pirakpa Paudam Mamang tha February anidigi chatharakhiba taranithoi suba Manipur Bidhan Sabagi Budget Mifam Irai numita loisinki Sitting taranithoi leiduna tha amarom subna chatharakhiba mifamda tongan ba bibhag singi senpham kaithokpa yauna hiram kayada sadasya singna khanani nakhi Sali bachayol asida chathakiba sitting singda singthaningai oiba khara pallabada Mukhya Mantri Nongthom Birena Manipurda yungang yolhanaba sarkar gi thorang leire haiba si yauri Irai numita phamkiba mifamda Sri Birena sabada haiki English Ingani Kunithoi September Thada Pamkiba Raizagi Mantri Mandolgi Mifamna Manipurda Yungang Yolhanabagi Ware Basilokibani Congress ki Keranjan Hanglakpa Wahangamagi Paukumda Mukhya Mantri Nai Manipurda Yungang Yolhanabagi Matangda Yangsanaba Expert Committee ama semkhre Committee gi report saliba tha asigi aroiba phawbada sarkar da pikhalak lagani Masigi matungda sarkarna aina yaba mawngda Yungang Yolhanabagi tangai phadaba thabak sing paikhalakani Mukhya Mantri na hai Public ki opinion sing khajana longningba aduna Indian made foreign liquor gi aduga local liquors haribasing sigi amangba atongba afaba fataba masina kanada karibiba semilon da family da karida mase doctor sing da lo yauri university ki professor yauri committee semjari se thu matamda mars ki sigi hoi sigi saliba sigi lo silakpa swaida di hariba committee se gi report se la anena khabar da hapna opinion invited on lifting of liquor prohibition in December the tarik then transparent line we expert moigi report we expecting by this month Raisa Sigi Singi Lamda Paktakna Umang Kotorakpadagi Imphal Yauna Tongan ba Mafam Singda Apabatakna ba Ising Pibada Kutong Sada ba Mayokna Rehaina Raisagi Public Health Engineering Mantri L Susindro Maitaina Manipur Bidhan Sabha da Phongdokre Birwati ki sadasyan hanglakpa wahangamagi paukumda Sri Susindro Nahai Singi Lamda Umang Paktakna Kotorakpadagi Singda Damda Ising Marangkaina Phangtre Maramaduna Imphal Manungda Ising Pinanaba Thobal Multi-Purpose Project dagi Singkhai Sing Tamna Ising Pinanaba Thabak Paikhatpa Haure Masidagi Pigidoriba Ising Asina Yumthong Khudingmak Phanganbadi Oithokloi Mahakna hai Imphal ki leiriba mafam khara haiba tare hojik akoina kanna pipeline tawjariba singjaiza koi chingkhai singi hojik leiriba 45 ml di sina pirakpa matamda koi khara makaidi thongani aduga singda dam gi laiba isingse masi akoi almost loigre ado singda dam na piramba jaga da khara makaidi akoi yobba ngamdaba area khara so dum yawi adugo akoina hojik honajariba si hanagi all existing pipeline da 45 ml di koi chingkhai singdagi laiba ising asi pisalaba matungda adu gai phangaba jaga du gaina pipeline do pirani phangdaba jaga gai duna koina 2000 liter gi tanki lei adu guma mayam do mafom do install toraga mu pinanabagi pandam si akoina tawjabani Imphal ki Khwairaman Ima Kaithel Homgi Street Vendor Sing Masing Khangdokna Bahonabada Samamnaba Kaya Pokpa Maramna Street Vendor gi Wathok asi Loisana Bahonabada Kudong Sadaba Kaya Thengnari Haina Mahut Mantri Yumnam Khemsana Manipur Bidhan Sabha da Phongdokre Haukiba Thokaba Numita Sathakiba Mifamgi Wahang Paukum Session da Paukum Piraduna Sri Khemsan Hai Imphal gi Khwairaman Ima Kaithel Homgi Akoibada Leiriba Street Vendor Singi Masing asi Tongan ba Bibak Singi Official Singna Tha Ahum Sangna Survey Tobada Street Vendor Lising ama Samari Humbudra Manga Phangki Hairiba Street Vendor Sing asigi manungda Lising ama Samari gi potpham pinana bo hondaring iserekta sab manaba masingi Street Vendor Sing amuksu tholekle Asiguma phibam asida Street Vendor gi masing di sum yamkhalakpaduga potpham di pakthu yadaba maramna hiram asigi matangda waroisin purakpa ngamdabani Sri Khemsana hai Handaki Sarkar Alungbasi form Torom Matunda Makoi Singdu accommodate Taunaba Honor Matamdana Mi Lising among a certain Musam Sanva Zagado Zagat Sandi Haisi isn't the same I went Jitwanva Manipuki Zagadi Laga Pamjabangatani Lising among a certain Musi Pamamana Lising among a Samrini something Lising among a certain Pangasu some man of Masingse surroundings the Mutole
लेब सरकार की लम सिंगसिदी कोई अटा सी तो लगा तन तक तो पाकथुवन बसु यादबनिना सी सरकार की अचौबा प्रॉब्लम थेंगजबा हाई तारे मुख्यमंत्री नोंथोमन बिरेन हाइरी लमदम सिगी माइनॉरिटी ट्राइब सिंगना मखोई मखोई की थबक थोरम सिंग मसक थोकना पांगथोकपा ngamnabagidamag handak puthokkiba budget akanaba senpam haptuna thamle thangja numita kangpopi jila gi isum kairap kom village da berkap le reizu festival hodoladuna mukhyamatri na hai handak ki budget hapkiba akanaba senpam aduna minority tribe singna makhoi makhoi gi thabak thorom sing masak thokna pangthok sabang ngamlagani Kanglup singna mahirol digi lejarglaba nat ke saktam ngakna sanaba honasi nongsup lamgi sanabi uraga madugi matou tamgum si haiki Sri Biren hai Raija sida khundaminari ba Kanglup khudingmak isini naw ngaktani maramaduna Raija sida BJP gi sarkar leini gaida Kanglup asobona Kanglup masabu kaidongai desu namthaduna thamloi Mukhyamantri na hai Hingana bahona bada waba ngang ngamjada ai si pamine ai si tawningine na freely tawba ngamjada ba yamna equation namada leiba khoi gi state magi power tanarakpada magi community gi strength tanarakpada maduna karisoe apikpa leijaba mayam puna maksidi khong na net la thambadona madunga mayam do ubadagi khwaidagi aina mayam gi hak pina na bahona rambasai tribe kuntraga marigi museum macha mamam da worso loina izati khudimaki sahalam aine ba piri ba message di na khoi se ekhoi gi government sina na khoi bo community amoina khongai story noi gi damakta ekhoi lai haibadune Manipur asi yalongwedigi hona kala sanskrithi amadi natki oiba jagoi isaida malem pumbana singthaningai oiba lamdam ama oiduna lagli asigumba jagoi isagi thawai habliba jantrana singba polam sing sabada thoidongna khut hairaba mioi kaya amasu leitaba natti lamdam asigi natki thabak thoram kaya da yamna toina thengnariba maitei pung sem sabagi lamda thoidokba phida ama kallaba khudheiba amabu Pradhan Mantri Narendra Modi gi marbudrani pan suba man ki bat thoram da singthaduna miyam da saktakre Mahak adudi Thobal Jila gi Hairok Part 1 Haituk Popi Lekai digi Saikhom Surchandra Singh ni Manipur gi Jawaharlal Nehru Dance Academy yauna theater amadi isai nongmai gi lamda leiba sangsthana amadi miyoi kiya gi pung sem sabada Saikhom Surchandra na asobo thodang yaduna lagli Masida natana Kolkata da leiba Rabindra Bharati University gi maitei pung sem sabagi thabak phawba mahakna tawkhre Leibag asigi Pradhan Mantri na mahaki honajaban asigi matangda paladuna man ki baat thoramda mahakpu singtharakpagi matangda Saikhom Surchandra Singh na Akashbani Imphal gi pawgi saktamga unabada mahakna asumna phongdoragli इकाई खुमनजरिबा भारत की प्रधानमंत्री श्री नरेंद्र मोदी जी की मौद्रानिपान सुब पुकनिंग वारोंदा एहाकपु पनबिरदुना पुकनिंग थगुतपिरंबा असिमक इरमदम सिगी ओइना यामनमक लाइबक फबा मिकुप अमनी इसागी चही 13 सुरकपदगी लेखिद्रबा इबोबोक साइखोम इबोबी सिंह अमदी इयाम्बा साइखोम बिरबन मंगांगदगी पुंग तिंगबा तमजरखी ओजा गुरु सिंह की थौजानदगी मणिपुर अमदी कसार त्रिपुरा अमदी बांग्लादेश न चिंगबदगी लाकपा तोंगान तोंगान कलाकार सिंह की पुंग सेमबा फंगजखी लोइनना जवाहरलाल नेहरू मणिपुर डांस अकादमी मणिपुर इंस्टीट्यूट ऑफ कल्चर गवर्नमेंट डांस कॉलेज मणिपुर नतल्या इम्फाल अमदी कोलकाता ब्रांच कोरस रिपर्टरी थिएटर इम्फाल अमदी पाल न चिंगबा संस्थान सिंह की मैतई पुंग दोलोक खोल अमदी लांगदेन चिंगबा सेमजखरे मसिगिसु मथक्ता संगीत नाटक अकादमी न्यू दिल्ली नचिंदुना पांथोखिबा वर्कशॉप अमदी एग्जिबिशन कयादसा सरुक याजखरे पुनमक असिबु सखंगबिदुना आर्ट एंड कल्चर गवर्नमेंट ऑफ मणिपुर की मतेंगदगी संगीत नाटक अकादमी न्यू दिल्ली ना उस्ताद बिस्मिल्ला खान युवा पुरस्कार अवार्ड 2053 असि पिबिरकपनि हाइना खंजै यामना नुंगाइजबा अमना पुंग इसै अमदी थांगता नचिंगबा तोंगान तोंगान बा लमसिंगदा पिबिरकपा अवार्ड असि हंदकी ओइना इतोप तोपा मोंगदा खुदसा हैबा की सरुक अमा ओइरिबा पुंग सेमबगी सिनफमदा संगसिनजरिबा मियोइसिंगदा पीदुना पुकनिंग थगतपिबा असिनी अवार्ड असि इरमदम सिगी मयामदा कथोकसरी मतुंगदसु खुदसा हैबगी सिनफमदा संगसिनबिरिबा कलाकार सिंगबु पुकनिंग थगतपिबा अमदी सेनगी मतेंग पांगबिदुना मणिपुर अमदी भारत की कला संस्कृति बु अवांग बथाकता पुखतपदा अचौबो थौदांग लौबिरकनी हाइना आशा तौजरी Sahi khudingi March 9 da malemgi nupi singi numit haina pak sana palan taunaduna lagli Kumsi sahi ki oina su Digit All Innovation and Technology for Gender Equality haiba hiramda palana si pangthokadori Hiram asiga mari lenana Akashbani Imphal gi pawgi saktamgi sarugama oina Thobal Jila gi aikhoigi Thobal pawmi Soibam bin oina Jila adugi masak nairibi nupi lusingbi amaga unaduna wari sabagi pawdam Lagliba March 9 asi malemgi nupi gi numit haina malem sin thongna pangthokna ba sem sanari
Handak chahigi International Women's Day ki theme di Digital All Innovation and Technology for Gender Equality haibachini. International Women's Day ki palan asi Austria, Denmark, German amasung Switzerland da komjalising samapan taramatoi ki Mars taramapan da mioi million amana soba rili amasatuna observe tawba hokibani. Namit asi United Nations na haukiba kumjalising samapan humdra mangagi Mars nipan lagi hauraga chahi khudingi hoji phawa leptuna pangthoktuna lagli. Namit asi pangthokpagi maruoiba pandamdi devoted to achievements of women and seeking gender equality haibachini. Nupisingbu awangba thakta thangatpiba makoigi hak chap manana phangandiba makoida piriba haksing asi kari karino haiba khanba asina palan thoram asigi mapungoiba thoram oiri. Thabal district su International Women's Day ki palan thoram achi tongan tongamba nupisingidamak lairiba NGO amasung CSO kayana pangthoktuna lagli amasung kunthi chai ki su pangthoknaba sem sanari. Kasbani Imphal ki pau kamun puthokpa akhanaba wari watai sanabung thoram asida Thabal district ki oina nupisingi oiba issue kayada asoba thokdang lawduna lagliba Integrated Rural Development Services Organization Wangjinggi Chief Functionary oiribi Nonibala Naremomga unabagi pawdom mayamda thamjari. Kasbani Imphal ki pau kamun puthokchaba akhanaba wari watai sanabung thoramda Madam Nonibala Butaramna okseri. Lagliba March tangnipan na pangthokadoriba International Women's Day asigi maruoiba theme amadi numit asigi palan thoram asiga mari lenana Thabal district ta pangthokadoriba thoramsingi matangda IRDSO na kari kari thorang tauribagi haibatu takpiyo. International Women's Day koina malemgi nupi gi numit haina khangnariba asi chahi khudingi March ki tang nipan da pangthoi hairiba malemgi nupi gi numit ki damakta United Nations na su chahi khudingi theme amamam puthoi aduga prithibida lairiba nupi gi achoba sangstan kya na somagi magi theme puthoga celebration ase pangthok nei handaki United Nations ki theme se Digital All Innovation and Technology for Gender Equality haibani hairiba se akhoi gender nupi amasung nupa khaidana akhoi ki yamna approach anova technology amadi nupi singi damakta koi digital education se masing hingalhan ba mupung phana phanghalakanda akoi nupi singda technology na maram oirakanda akoi nupi singbu lai hodana bagi damakta hairiba thimasi pirakpani haina akoina thengnajai aduga hairiba malemgi nupi gi numit ase 1900 ki adwaida prithibida lairiba nupi singna nupi singi hakki damakta karamba hakno haira kanda khogi bot thadabagi hakkumba aduga matamduda nupi singna factory industry singda thabok shuramba mafam singda hairiba thabok shubam sing ado yamna thabok shuba nungai taba mafam oiramba adu thabok shuba nungai na nabu onthokpiyo haibagi aduga nupi singda chathaba miot minai kayabu yaningdaba phongdokpagi potse matamdudagi hauna akhoi nupi singna fight tawraga lakpagi wari se akhoina thengnajai hairiba numit asida akhoi nupi singna su celebrate tawjai International Women's Day numita aduga celebrate tawbagi maram se akoi nupi singna samaj da lawriba thodang senbit londabu oirasu aduga sabatya kannaba cultural kannanabagi damakta aduga rajniti gi lamda nupi singna changsanlagliba patriarchal oiraba samaj amada akoi gi nupi singna hairiba lam singsida social da senbit londa cultural da amasung rajniti gi oiba lam singda yamna chauna mai pangna changsanlakpa including akoi gi sports ki lamdabu oirasu multitasking oina tongan ba lam kaya da akoi nupi singna mai pangna changsanlakpa sibu recognize boina sakhang boina akoi na sumasi gi numit ase yamna maru oiba numit e haina akoi na celebration taunari aduga akoi gi nupi singna maruoina Sustainable Development Goal 2030 haidana akoina hoji khangnariba gender equality goal number 5 ta su yauriba sida akoi masidai sida sigi achievement asi phangnanabagi damakta achauba thodang amoina masisu yamna maruoiba celebration amani haina ai thamjage aduga hairiba nupi singda phanggadaba hak singi manungda akoi gi reproductive right aduga akoi gi kusuman manadabagi wage disparity aduga gender based violence mayam ama huji akoi gi thoiba mayam malengi mafang khuding makta amasung akoi gi manipur da su thoiba mayam sing ase fight tongmina nabagi damakta akoi punna changsen minaba mathau tai haibasi masigi celebration sina tai numit asida makhan makha kayagi thabak mayam ama taunei aduga numit asida nupi singnasu khoi gi khangdaba mayam amasu awareness pibagi thabak mayam ama pangthoksai akhoi gi oinadi ngasi maksu ngasi khoi March ki tang manga sidagi khoi haujare akhoi haujaruba lamsi akhoi wangu chairen amasung uma thelomda akhoi campaign ji haujaruba campaign sidai akhoi na
sinjabagi mawongse leiramiba nupi singdugi wari nungaiba awaba aduga nupi ama oina thengnarakpa experience myam se ekhoina amamamdagi loina tajabagi tanja khoi laujai mamangai dadi ekhoina mafam amada nupi myam se tongan tongan ba lamdagi nupi myam se pullaga ekhoina resource person gumba kauraga wari watai sanabagi potsi tawrambadagi handakte ekhoina campaign design je khitang semdokjaraga khoi lekai lekai da khungang sida kumdharaga अखोई हाइरिबा इंटरनेशनल वुमेन्स डे जी पालोन की सरुक अमोइना अखोई तौसे हाइना अखोई माइना चचरुबनी अदुगा हाइरिबा सिगुम्बा कैंपेन असिना हेना अखोई अमना अमबु मसक खंगनबा मसा मसागी वारी लिनरकपा मसा मसागी वारी तनतना अतोपगी वारी दसु पुनिंग चंगना ताबसना मरम ओइरकांदा पुनिंग थौगतननबा अमना अबु मसक खंगबगी चांगजी हेलकपगी पोचिमा अखोइना सिगी कैंपेन जी सरुक अमोइना पालोन जी सरुक अमोइना तौजरी matung tabudusु अखोई हुजिक हाइरिबा मार्च की तांग निपान से अखोई लाइबक थीबा हाइगद्रा यावसंग मनुंगी पेचगारी ओइसनबसिना मरम ओइरकांदा अखोइदा चथोक चसिनदा खितंग खुदोंग चादबा लेरकनी हाइबगी दमक्ता अखोइना कैंपेन जी ngasiदगी पांगथोकजबनी अखोई तांग 3 फावबो कैंपेन जी पांगथोखिगनी अदुना आइना सिगी इंटरनेशनल वुमेन्स डे की निमित सिगी अखोइगी लेरिबा थीम जिगा लोइना आइना हाइजनिंगबसे टेक्नोलॉजी हाइबसे याम अफाबा मखनगी पुंसीदा यामना चावखतपा पीगदबा दुगुम्बा कानबा मखल अमगी सिगिदमक्ता अखोई हाइरिबा अंगांग नुपी अमसुंग अंगांग सिंगसे यामना डिजिटल राइट से पीगदबनी हाइना अखोई चंगसलइबनी अदुना अखोइगी डिजिटल राइट से फंगे हाइरकांदा अखोई से डिजिटल एरास देइसा अखोई नुपी अमसुंग अंगांग अखोई सिंगसे victim oidanaba honasi aduga victim oibagi mahuta अखोई awareness फजना लेरकांदा डिजिटल हाइबा पोटसे यामना secure ओइना यामना फजना मपुंग फाना सिजनसी अदु अखोई से साइबर क्राइम गुमदगी हेना थापतोकननबगी दमक्ता हेना awareness फंगहौननबगी दमक्ता मयाम पुनः संगसनमिनसी हाइबा वाफमसे आई थमजगे आकाशवाणी इम्फाल की ई पाव कामुन पुथोकचबा खन्नबा वरी वताई सानबगी थौरम असिदा सरुक याबिबगीदमक मैदाम नोनिमलाबु थागतचरी मथांग असिदा आकाशवाणी इम्फाल की ई पाव कांगपुन पुथोकपा चयोल की पाव की सक्तम लोइजरे अईबा थोकसोम जोगेंद्रजीत पुथोकपा गिन गांगते तेंगबांगबा जीबनलता सरांगथेम लिजखिबा माइबम दिजमनी।